India lengang na Manipur thogai na bahon na riba si leptrabadi Jun 35 dagi Henna Kanba Khongjang Changsilakani haina Amuco gi president Sorokhaibam Sanjoina Cheksinwa Phongdorakli Tronglaubi thodok to chenaba kuki narco terrorist singi mathakta action laukhat kadabani michamiam ngak pangamdraba central force sing han kro aikhoi isana lamda masingak charage haiba kholaw loinana ngarang numidang Suol Manipur United Clubs Organization amadi masiga chanminariba lupsing poirei leimerol maira paibi apunba Manipur Committee on Human Rights All Manipur Women's Voluntary Association Manipuri Students Federation haiba lupsing asina sinduna langchawaldagi hoduna ngarang numidang maira paibi singna sarukyaduna kaisam thong tamna masing yamlaba miyoi singna maira gi rally chatkhre Miyam adu kaisam thong yaurakpada masing yamlaba security force na thingduna makhatana chathandabadagi nakalani gi marakta chauna muknaba thokhi yamlaba miyam aduna makhatana mairagi khongchat chatnaba hotnarakpada security force ki maikaidagi tear gas sel kya kaptuna tankhai khoisaunarwa miyam gi maikaidagi su nungthomduna khudhankhi miyam adu bulakshinaba numidang athengba phawba security force ki maikaidagi kanna hotnakhi khongjang aduda security force na tear gas sel kapada nupi ama asok apanangkhi Kukhuna Pamli Badi, after young Drama Manipur Assembly Labor, MLA Humpu City, Kutepa Karan Day, Nasigara Kapiwan, Salamata Amani, Maram Adina, Manipur Miam Kangarava, New Singasi Manipur, Legislative Tolpo Young Warli, Adu Kanbasuma Roy, Maram di Dili Puppet Living Actani, Masidi, Dili Makaba, Jagoi Saba, Manipur MLA Mantina Kadiwasu, Yam Kunaya, Torquid, Computer, Hamzani.